真的回去。俺把屋子里。Sige ulay din kasi wah hindi na loy na upa. Kaya mami taloy na ko habda kare. Mami talay ko habda la punjal ni aw na.
Tentang Manipur hai bulan lagi lak sebab lalang Manipur thang susunga thang itu bukan kerjaba thang kita sesudah penampuan kan kerja. Harap cari. Kaji sana lepak iram dam Nepal lagi hang tahu lalongi lembir iba. Kaji artis sing wajah sing sana putih iba.
ꯍꯜꯂꯛꯄꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯝꯍꯩꯅꯤ ꯃꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯍꯩ ꯁꯤꯡꯂꯕ ꯈꯨꯠꯍꯥꯏ ꯈꯨꯆꯣꯡ ꯃꯁꯤꯗ ꯄꯦꯟꯕꯤꯔꯗꯨꯅ ꯍꯥꯎꯔꯕꯝ ꯑꯉꯝꯕꯅ ꯂꯨꯄꯥ 500 ꯈꯛ ꯄꯤꯕꯤꯔꯛꯏ ꯁꯤꯡꯉꯥꯝ ꯕ꯭ꯔꯖꯆꯥꯟ ꯕꯪꯒ꯭ꯂꯥ ꯇꯤꯂꯥꯅ ꯂꯨꯄꯥ 1,000 ꯑꯩꯈꯣꯏꯒꯤ ꯔꯤꯁꯤꯞꯁꯟ ꯀꯃꯤꯇꯤꯒꯤ ꯆꯤꯌꯥꯔꯃꯦꯟ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯉꯥꯉꯣꯝ ꯕꯥꯕꯨ ꯁꯤꯡꯍꯣꯅ ꯂꯨꯄꯥ 200 ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯠꯄꯤꯔꯛꯏ ꯃꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯄꯨꯔꯦꯜ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯀꯧꯁꯤꯟꯖꯔꯤ ꯃꯊꯪꯁꯤꯗꯤ